Kurumzari, Ming Tabirib Simutaran Uchari, Sigimaro Pauda. Moltukta Lalobu Singi attack the Lake Hidraba Army personnel Taratare Kimapam the Ikai Kumnabo Cray, Taudo Pang the Wit Hong Nihana, Chief Minister Na High Cray. Jingninga Overmong the Lesabi Ma Hiroki Ngaro Tel Ngatem Sweet Lokon the scene of Fangli, Police Jenabamui Pagat Cray. Amadi Gojori Amadi Jukogi Lamang the Nabat Tabok Pakat Bio Haina Landam Adugi Miamna ISTV News Ki Kutanga Marilene Singi Poning Jingsilagli. Mapung Pau Pizari Chatkibat Tang Marida Chandel District Technobo Police Station Ge Manung Chanba Mall Tukta Lalabu Singna Chatakiba Ambush Lake Hidrabat Tarukshuba Dogra Regiment Ki Army Personnel Tranipan Ki Manung Dangasi Personnel Tratareki Mafam da Ikai Kumnabu Ulaba Matunda Aroba Matong Mangam Pangtonaba Mayumayum da Pukre Ngasi Imphal Gi Airport ta Pangtokiba Ikai Kumnabu Utpagi Tharamadada Manipuri Governor Said Ahmad Chief Minister Okram Ibobi Deputy Chief Minister Gekangam Yankaitare Suba Mountain Division Ge Major General Nageshwar Rao IG Assam Rifles South Cape Major General VS Srinivas Army Amadi Paramilitary Force Singi Makok Thongba Official Singna Sarukya Ke Guard of Honor Piduna Ikai Kumnabu Utke Thoramasiga Mari Lenina Chief Minister Okram Ibobina Paumi Singda Fondo Kibada Kulai Pibisina Chatakiba Taudo Adu Pang Dava Thawongni Taudo Adu the General Bala Lobasing Fada Naba Bharat Sarkar Amadi Myanmar Ngamkai Thingzinduna Tiba Humbagi Tabak Chatari Ministry of External Affairs ta Haizaduna Myanmar Government ta Lalobasing Adu Fada Naba Mateng Pangbasu Haijagani Haina Fondoki. This is cowardly act. Every citizen of the entire country should be in the strongest term. We should have to be condemned. This type of act, they will never succeed. We will fight together, being a citizen of this country, and they cannot never succeed. We will fight together. We are always fighting together with the central paramilitary forces and with the state government. And we will always request to the government of Myanmar through our union government, Ministry of External Affairs. So please help us. We would like to crush this anti-social element. Imphal Airport Thumakiba GOC 3 Kogi Lieutenant General Bipin Rao na Paumis in the Fondokibda Handaki Todo Asida Army Gi Maikeda Local Intelligence Ki Asoiba Ama Fawbalekide Mamang the Tokadaba Todokaya Ama Mangjona na Pau Fongdagi Tokidre Haujik Border Sil Toduna Tibumbagi Tabak Chatariba Asida Army Personnel Taranipan Hat Kiba Todota Chenava Lalhova Amata Fabaletri Haiki. Total failure of intelligence about this attack, sir? No, you cannot call it a failure of intelligence. A lot of intelligence inputs are available. Intelligence inputs are available, and based on these intelligence inputs, we keep acting and reacting in various places. So you'll see a number of incidents have not happened because intelligence inputs keep coming every day. This is one such incident which has happened because basically why is the Army, Assam Rifle and security forces here? We are here to make sure that the people of Manipur live in peace and tranquility. We are here not to start a war, not to get into confrontation with somebody. We are here to usher in peace, and that is our aim. Have you apprehended any cadres of that? As of now, we have not been able to apprehend any cadres. But to say that, yes, the group which has taken part, the cadres of these groups are being apprehended almost every day. If you look at every day, we are apprehending cadres from Imphal, from other areas, and handing them over to the police. In fact, what I have just learned is that the person who has just died, Major Raja, was also apprehended in 2012. Nupi the Chataba Mute Minegi Todo Lepaletri, Nasayuk Chinanga or Bamong that Lesabiama, Hiro Part Tugi, Ngaro Tel, Ngatem, Soy, Lokon the Sina Fangli, Lake Nupi Simaming, Nintosam Rebika, Jay Kungamanga, Apopa, Ingo, Hiro Part 2, Tomal Makondagini, Emumanundagi Fanga Pauda, Mahangarang, Hiro Litan Makonda Leba, Mitkapi Chingol, the Pantopa Terpus Melaying Bachakibani, Numidang Halaktre, Chemachung by Yarung Gadrahana, Lainering, Nasayuk, Lobuk Chapasina, Asibhakcha, when the Tenerapani, Maki Fini Pagi Dag, Karigumba, Arumba Posak Amana Tomba Madi, Athoba Posak Amana, Mamai the Yan Kibagi Dag from Nerami, Ngasi Pumapanga Minute, Nifumangarum Chapamatamda, Forensic Science Ke Kambuna, Asibachang Lokre, Tarbus Yang from the Tarbus Melayang from the Mahakawari Sanakiba.
Mahakamari Lainabani, Jungnaba, Mayauna, Mihat Asida Chenabani Haba Mio Hungi, Yum Yamna Mai Takre, Makoising Adudi, Mahakamari Lainabani Haba, Tekcham Yama, Jahikungamari, Apopa Sham, Ning Thousand Bishor Zit LS, Bishe, Apopa Lake Draba Tombi, Makoi Anima Wangjing Tekcham Lekai Amadi Robinson, Apopi, Bala Devi. Thaubaldagi housingna wangjing tekcham lekaida mamangi mayumda lebedi thaudosi matangda maroina chene haba nupi asiga nungsinaba tekcham yama alias Dhanaras ngasi nuthil Yaripo police ke SDPO Hemantana luchungba team amana Yaripo bazar mayadagi fare hairi Mihara Sigi Mayota Miamgi Mipama Pantotona JCM Semcre Manipur government Pung Kunmari Gimanunda Mihatpa Cherak Pidriba Fauba Asib Hakshang Lodaba Mihara Siga Mari Lenana governmenta Maralebasing Akama Cherak Pina Batakshinba Hairok Pumbagi Oiba Civil Society Organization Maida Pai Club Authority Sing Gyao Nasemba Nisana Maram Oiduna Thoroliba Crime Sing Tingnana Bahona Minaba Haina Wadep Lokre Hairoki Labak Tiba Todota Lakirabi and Rebikabu Miatina Hatopi Kibagi Mayota Ngasi Hairoki Miamna Chief Minister Unana Balakpada Security Force na Marangkoma Padagi Changandana Andro Parking Tana Puki Kwesana Rabamusina Chief Minister Tamna Amukchan Bahona Rapadagi Local MLA Education Minister M. Okendro Amadi JSC Mil Singawari Sanarba Matunda Amuhana Marangkom Tamna Puraki Hairoki Prazamia Marangkomda Security Force in the Tingduna Tamlaba Matunda JSC Mil Kambu Ama Chief Minister Gawari Sananaba Chatke Chief Minister ga wari sanarba matungda JC gi member Mandir Laisramna Maraleba Myoy akanba cherak pinaba Chief Minister da takshin kre Chief Minister gi maikeda gisu Delhi da thokiba thaudokta cheraba sing akanba cherak pikibagum thaudo asi cheraba sing su maral gi matung ina matik chaba cherak pigani haina thajaba piragle makha taba khongjang sing miyam ga khanaraga pangtholagani haike Aikoi khulai se kanna bona tonmanda Manipur da leriba praja khudimangna Hairok da tholiba simone rebika gi misi da chenaiba mioi singa sibo phasi tongna ba hona bada Manipur praja miyamna Manipur ge tu ba tongan civil society na mateng pambiyo haiba wafamasi sarkar gi apamachu honorable CM na sumatugi chap chaba dandi phasi babu tawu yabagi Delhi da tawu chap manana handa kisida tawani habagi thaja ba pipi rakpagloina haiba thaja ba che Manipur praja miyamna Wathok Oiraba Kojori Amadi Juko Gilam Manipur Gini Maruebal Ngamkai gi Saruk Asi Mangdana ba Manipur government na Paikafam Thokpa Thavak Paikapiyo Haina Lamdamadugi Miamna ISTV News ki Khutangda Marilena Singi Puning Jungsilali Hiramaski Matanda Paudam Ama Apaba makal ki khulai pa miyosina ngak selaga Senapati district ki Kojari area fauna Juko tampak tamna Manipur gi lamkhaida kilometer 15 rom lambi semjilakpadagi leba wathok oirabasu khulai paibasing na ngak senba maramna khudong thiningai oiba phibam leibadagi matam sangna state asigi journalist sing changnuna paw loba ngamdana lakhrabasu ngarang ISTV news ki miyoi anina sawa akhanaba team amana mafam aduda changsinuna paw loba ngangphre ISTV news ki team adu MMTA gi administrative officer M Kumar amadi instructor Kumam Tom na lamjingki Miyoi Marina Sabati Maduna Tadubi Manung Chanba Ime Fitumagi Kasuri area dagi Ohebure range da Lambi Laitaba Super Umanga Kona Pung Anima Kairom Sap Ngamba Singmai Kaya Lalaga Chalava Matunda Mapamadu Hawa Sangmangam Kibane Tim Maduna Mapamadu Sanchinuna Tijin Kibada Makata na Lambi Kaklamba Tingna Kide Kulai Fibasing Labagi Mamisuta Hode Nagalangi border village oriba Kuzumaragi Kalpa Oigani Tazanariba Lambi Adu Sangwa Madi Nungtili Matam Tinglapana Tim Maduna Mafungpana Paulobang Alokide Mafam Adudagi Halak Lava Matunda Kunja Singa Unaduna Juko Tampak Kanagino Mafam Asikansi Haribadi Kari Tawak Paikat Patai Amadi Kunja Singa Famana Karino Highway Matanga Hongdong Narkiba Wafam Sing Bondre Ashidi Manipur Gilamne Manipur lam haraga koi maugi mapu waiba lam waibani adana masida hojiki shorten angamina changslakpa haibise kadungai deso masidi thadukpa jarwai adana koi kanna hoji su thenaribani adana landigi asi changsingba ase yarwai habdigi koi government so jamna taslaga lakhibani Aikoi Manipur gi lamni haibisi aikoi miyamna so masi khang daba yade Haibidi Masina Makoina Masagi Oi Gani Haibduna Nampu Oina Taubusi Aina Ningbadi geographically Oina Mapda Pajana Yanglaga Hanna British ki time to the Akoi Paipu Koina Ada Changduna Tabak Tauraga Low Uba Aduga Napi Yangsang Napi Mathabasi British Jamanagi
mamangdani matamdani aduna Manipur government na yarabadi na tana so kanna akhoi ki geographical map phajana jengsin laga akhoi ki hak akhoi ki map adugi mutung ina masi boundary si phajana akhoi ki makoina hoji kayamok changduna lawbisi loisin naba Manipur government namasi taksin bio haibagi ai appeal tawjari Wato iduna laklaba mafam ase Manipur gi pawmi sing kana mata ngasi phawa changma ngamdana amadi changaga paw loba ngamdana lerakpa do ngasi di ISTV gi nanaw loina na MMTA gi member ani ga loina na mafam asida aikoi hakking na chatuna yengjanjare loina na mafam asida hoji oiriba phibam asi aikoi mitna su ujare miyam su pawdam asi thamjari loina na mafam asida Manipur gi cabinet minister ani amadi maugi MLA dikho changchinduna lambi kapui thabak lepna wa khangalambadagi hoji hoji ubadadi mafam ase lambi kapagi phibam makti udre thabak lepa male aduna Manipur sakana akan mieng changagadi juko tampa ase Manipur gi oina adumok mahoksa dagi oiduna lakpa do ngasi su amadi tungda su oirakhige ne haibi thajabu tamjari nanawgal oina na pawdam jaiba TS Ranjan Kozari Juko Manipur da ahan boina 40 expo kam workshop ama mapalam ge exhibitor kuntrama thoirom yauna palace compound leba MFDC gi hall amadi hata kangjebungda juntara mathoi gi tarahumdoi fawba pangthogadori all secretariat leba deputy chief minister ga khagam ge office ta pangthokpa pawin mifam amada horticulture gi thabak supuriba ga khagam na mapalam gi maming leba scientist kaya na saruk yagadori ba thorom asida lomi miam na saruk yaduna horticulture ga mari leneba sing lohausi mahana makha taraduna chingi mafam singda Agriculture Mission gi makada tongan ba scheme project kaya paikhatnaba BPR semduna thabak haunaba tawrubada sarkarna lam lausin khragani haiduna lana sandoktuna ban chingba tawrukpadagi khudongcha daba yenglaga matam khara thabak tawdana leibani haike amaromda NDA government na lugis policy dagi AS policy olakpada state asigi chakho tharangi mathau taba senfam kaya kakthatlakpana kill is policy ga chap manare haike state share se masi hengathan ba ngamdaga toksar sunu mata kum tawreba hana 100% pirmeba adu hojikti mahachini 50-50 hana mo khangla modudi akoi koro kun pi besata koro tara akoi photok patayeba state akoi speak apik state Manipur gu madadi koro tara ha bisi department na madat koro tara ha bisi yam sawra mane modudi adu gumba kani hani kanagi center state share ani akoi punda biya da central scheme ayam thada pase crore tara kun tara ko department ko labe in terms of hundreds of crores se mase akoi share pe photokata bani hata aru po pi daga lobo ya han labi pap bab tan lai ko ada akoi scheme gra hatare center da na tharak ta scheme gra 90 by 10 90-10 lebi se ba mase akoi 10% sis ba akoi ware yar gi 10% oi view han takna ni sida pakthal yi mi ham chini tawi sini maram do ni ngasai ai le hai no se killi se ta ya bai tawi se ade masi de tawbi gonu ade hai sari base Amaromda handak chandel da thokiba ambush matungda mafam aduda security force na operation chathabada micham kaya fuba cheiba fajinba miam asoi angam thoktanaba lokhatpa yaba thabak sing lokhanaba kanna honari haike achauba mayam su masi sinba de ko su kan taw ko chief chief army staff ka chief army la e adi corps commander la e khole am nam ko irang lang ko mado pham chattam telephone pa phangna de tam jam le taw le then I think we have to see that the innocent civilians is safe and not affected ko and the soy na government ko issue sing se ko take up to daga yaring kai innocent person sing se sok na ba ko tong ni da Security gi akan bajection tharanga loina ngasi hingsa yaudana ADC Mikhal gi report mafam kaya da pangthokre haukiba juntang amada pangthokiba autonomous district council Mikhal da pamdaba thoto watok thokiba amadi nimit aduda vote thadaga da polling station singda polling personnel sing yobangam kidabagi state election commission na thokiba order matung ina ngasi polling station humbudrani thoi yauna atopa polling station anida ngasi amu hanna vote thadana kibani ngasi amu hanna vote thadana kiba mafam sing adudi Chandel district ki oina polling station tara Churasampur district ki polling station Taramathoi Sadar Hills ki Taranipan Senapati ki Taranipan Tamenlong ki Mapan amadi Ukhrul ki Taruk
vote thadana vote thadana ki ba mafam sing asidagi pamda bu thodok thopagi paude nungthil pung mari taramdai fawba lekide sada hills district ki manung chana leiba 24/4 Soram Wi-Fi UJB School polling station da santi oina vote thadana ki bagi changna chada marifunipan yauke Waithau Chiru LP School da su masing yamlaba praja singna thoroktuna santi oina vote thadana ki polling station singda Manipur police yauna Assam Rifles na ngak senduna vote thadahan ki ngasi mikhal hana pangthokiba 9 Purul constituency gi Purul Tampak High School polling station da miyo kharana candidate fawba changhan kide khulwang madagi lakpa nupi kharana changba yaroi haina thingba piba miyo khara phukiba thodok laibak thibani haina constituency asigi BJP gi mirep MK Damtina phongdoli Purul gi oina polling station anida repoll tawnana ba haijakibani adubu amakhaktamak repoll tawkhibani Amaromda 11 Pantha constituency gi Mittong Primary School da sakhangdaba singna voter sing namdana vote thadahandre polling station asi nauna amuk mikhal pangthopina ba khunja singna dabi tawri Chandel da pangthokiba pawgi mifam amada Mitong Rasan Khul amadi Larfau gi khunja singna ngarang numidang athengbada khul ahum asida masakhangdaba miyoi sing laktuna ngasi vote halliba asida kanamata thorokpa yaroi haina ki halakpada gi khunja sing khul thadoktuna chenakre makhoi gi vote adu tonga tonga ba khul singdagi lakpa mitopna mahut silaga thadahankre polling station asigi voter singna masagi hak fawba phangdre maramaduna vote amuk hanna pangthopiu hairi BJP Kumbi Mandol na sinduna ngarang Ban Mahotsav Thauram pangthokre PSC Kumbi gi akoibada Mandol gi President N Manina Luchingdana U Chara Singh thaki Pagi Marathana temba break amatang break matungda taram nokchari North AOC gi Anisuba Manipur Rifles ki gate maya da leba Erika School gi ahanba batch oina CBSE na loba class 12 ki parikya da mai palalaba Mary Singh manapi dun puning thogapagi thoram ama school asi da pangthokre ngasi pangthokiba thoram adu da Deputy Chief Minister ge khangam amadi school gi maroi ba miyoi kya susaria ki cultural program yauna pangthokpa thoram adu da ge khangam na phondokiba da school asina tapna maming leirakpa asina taklibadi school asi business oina chalai banati afaba mahere puthongna bagi pandam thambani hausiti competition gi matam oibana tambagi loiban naide mama mapa oja sing amadi maheri singna thawai yauna global competition asida yawpa ngamnaba hona haningi phongdoki Amaromda Mekola Private Center na susinduna handak chahi gi HSLC parikya da center asigi oina mai paklalaba maheri sing puning thawatuna manamathum yen thobagi thoram ama Mekola Bazar da pangthokre thoram adu da MLA RK Anand Rajya Sabha gi hanagi MP W Angau Kodom Popi Jila Parishad ki member L Surchandra Susarya ki MLA RK Anand na John gi leriba school gi inspector sing hauzite inspection chatpa ukhidre makoine inspection chatpa gi tha gi report ama jerio gi khutang da da iholakadabani khongthang asi hen afaba mahere puthongna naba honabada angama mateng pangbani haiki Manipur Sarkar ki Power Department na cooperation on ki badagi maigi fibam di nomo gi fagalali adubu sinmi singi tolopti jang nai jahaina Manipur Electricity Employees Union gi President Y Rana Pratap na phongdokre ngasi kaisampata leiba union gi office pangthopa pawgi mifam amada mahana wafamasi haiki bani mahana makha taraduna so lisingu chamapan humfutare tagi union asina sinmi singi damak yaifanaba amadi energy sector da khumang chawshin bangamna naba kan honaduna lagli adubu sinmi singi tha ani ahum gi torop pibi dabana imung manung puriba sinmi singda chawno awaba mayungnari mari lenbo authority na matam chana sinmi singi tolop pithupiyu haiki aina phajana pianli akoiga aikoi karmachari jingchi yamna mathau masakhangba phangiba tolop pi chapchaba service pi nan mohona bada Manipur Electricity Employee Union na haiba corporate office laiba sinmi kuding maki mafam da koi ahing nungdin nungdang ai koi masigi kanosi baujel je koi pijeri bani aikoi mangda tariba thabak aikoi na matam chana loisan ba aikoi na phangiba toloki chapchaba service aikoi na piba Urban Health Center Thawal gi tongan ba from kharagi pangthokba DPC gi fall haidoktana thamliba ase athubada haidokpiyo haina DPC candidate for the post of LDC pharmacist MHW and grade 4 gi convener TS Sanjoy na phondokre moirang khom da pangthokba pawmi pham aduda candidate singsu sarugya ke Sanjoy na makhatana center asigi oina staff nurse manga pharmacist ama LDC ama male health worker ama amadi grade 4 tara punna post tara ni pallona na bagi viva vosi English ni tarahumdagi November da pangthokre adubu English ni taramanga yoboraba matam asi fawbada haidoktana namsinduna thambikre maramasina atuba matam da haidokpiyu phongdokhi
Manipur Sarkarna Sanaroi Singi Pipam Thopa Incentive Award Pithok Pidabagi Mayota Ngasidagi Khuman Lampak Sports Complex da Sanaroi Singna men get lonsin na Khongjang Changsin Bahokre Khongjang aduda saru yakiba Sanaroi amana Inglisini Taramathoida Jharkhand da Pangthopa Kuntraga Madi Suba National Games da individual amadi group event da medal loropasing da pigani haikiba incentive housing Kuntramanga Suba National Games loikraba fawa pithokri CM amasung Minister Kayana Machinda Sanaroi Singna Malem da Manipur sak takli haina wahaina fazahalabasu manungda chathariba asidi Sanaroi Kaya ningba kahale athubada incentive award pithok pidaba tarabadi akanma Khongjang Changsin Badanatana medal fawa sarkar da pithopagi Khongjang Changsilapa yai haiki ba meman tong jiri ba kanu sing tabi sing sipang tv tar ga di ko yi mayam na 31st national games da 34th national games puna ko medal mayam hantuk pa duga Manipur da lei ba mapanda national championship sa ba duga mayam boy ko to ga simo ko duga mai Khongjang Changsin na ba na ko yi players sing mayam dikana raga main to ga lei jere su kushida Lakadoriba Great Jun Uprising Mari Lenana ngasi Film Forum Manipur amasung CAFNPD Labor Welfare Association gi thaumisina ke kurpat singdokre tharomasiga Mari Lenana Film Forum Manipur gi President Laimerim Sujakantana forum gi oinadi chei khudingi Jun 19 gi mangoinana lamtu sengbagi thabak asi calendar work oina thamle ngamkhai gi damak thawai karkiba athawa thaubi singi mafamda ikai khumnabu utpa mathau tai haibagi wakhalonda calendar work oina chathabani phongdoki masih saya kuding gila kerana mana saya kuding gila masih aku sakit apa itu mungkin itu dah ini macam hari lagi kalau aku macam na ni mana thamu dah macam aku film forum ni thamu sih na film artist technician kuding mana full laga ini mana nama tu pun na apa masih dah live kerana aku kuding macam apa macam aku ikai pun na masih sukses pasang. CAFNPD Labor Welfare Association ye General Secretary Romendrajit Modang Chana Nomugi Jara Taliba Sini Orebasu Juntara Nipan ye Thaudopudi Chei Kudingi Tek Takaidana Tengban Piba Mathoktai Haibagi Wakalonda ke Kurpat Sengbani Haiki Lengam Khaigi Matangda 2001 da Kogi Integrity Manipuri Malaba ke dapat thoi import thaw ba koi chai panda thok se bagalona na mafam ke gupat afam si lu lana thanana bagi wakhalonda asi ke su service ke Bisnupur District ki Manung Chana Laiba Trong Laubi Awang Lakai da Mass United Green Association na Rajaram Mohan Roy Library Foundation Kolkata gi Senthang Galoina na Saba Public Library amamiam da kusinakre Taromasida Parliamentary Secretary N Prithviraj Bisnupur Jilla Parishad Member M Bir Chandra Pradhan L Tombi Susaryaki Library asi Rajaram Mohan Roy Foundation na Lupalak Mari Piraktuna ate awar pasenfam na local MLA Pradhan Member amadi miam dagi khainaraka Lupalak tara mari dising yang khaima panchang na sakibani miyam gi damak thangja numit yaudana nungtigi ayu pung 10 dagi nungtil pung mari fauba hangani hari Compilation of Manipur State Act and Rules with Important Government Instruction Office Memorandum Mingthonba Larik ama High Court Bar Association Manipur gi Conference Hall da Phongkre Taromasida Advocate General Case Ibohol Bar Council of Manipur gi Chairman L Ibotombi High Court Bar Association gi President L Syam Kishore Susaruk Yaki Lebagna Sakhanglabi na Sankirtan Sisakpi Lastram Ningol Vesamim Ongbi Leden Tombi Kong Banandam Lekai de Leba Mayumda Ngarang Lekidre Masagi Chahi Marfudra Nitoi Sukre Sisakpi Asina Ngaling Matandagi na Sankirtan Baso Kobak Isay Tamlaktuna Tongan Tongamba Guru Kayatagi Jagwe Rasa Gosata Amadi Udu Khol gi Mahitam ki English Machamapan Humfudagi All India Radio Guwahati gi Nat Sankirtan gi Approved Artist Webgaloina na All India Radio Imphal gi Be High Nut Sankirtan Artist ni Mahana Kala asigi lamda lawribe thodangbu sakhangbo ina State Kala Academy gi fellowship yauna manakaya fangki Marisuba Literature gi Festival ngasidagi Kanglada hokre numinini chumna sathagadaba Kangla gi holda pangthopa festival hodopagi tharamda Lok Sabha gi MP Dr T Mania Art and Culture gi Secretary K Radha Kumar amadi Professor Dr L Khagendra yauna literature gi lamda thabak toriba miyoi kya susarya ki festival asida symposium short story reading amadi cultural program sing yauri tharumga mari lenena Professor N Khagendra na Manipur da aibagi chang asi Chahi khara sida hengalale aibagi chang hengalalabadi amadi pabagi chang hengalabadi samasasi afaba maikaida lakani haike Dr T Mainana haikibada Manipur gi literature gi thak hengat handuna national gi thak ta festival asi pangthopa tangai fade literature gi pukai nithijana thamnana ba honaminaba changi haike
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯁꯤꯗ ꯍꯧꯖꯤꯛ ꯑꯥꯔꯀꯥꯏꯚꯁꯀꯤ ꯑꯗꯨ ꯂꯣꯏꯅꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯗꯣꯛꯄꯤꯔꯦꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯁꯤꯗ ꯑꯃꯁꯨꯡ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤ ꯌꯥꯔꯤꯃꯈꯩ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤꯁꯤ ꯄꯨꯀꯩ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯀꯩꯁꯤ ꯈꯔ ꯍꯦꯟꯅ ꯃꯕꯨꯛ ꯊꯟꯅ ꯄꯥꯊꯣꯛꯅ ꯊꯝꯅꯕꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯌꯥꯝꯅ ꯍꯪꯒꯠꯆꯔꯤ Handak Manipur board na lower class 10 gi parikya da taramathoy shuba position fangkraba langoldagi thangmilal haukipu arautayam na opagi tharamama pu nehalun foundation na sindra pangthokre langol game village da pangthokbe tharam adada foundation gi maiketagi mahiroi thangmilal haukipta lupa lising manga amadi memento piduna puning thagwatki marathana temba break amamu Kuyathong Pukri Achoba Mapaldagi Lakshmi Kumari Kobi Jahi Taramangarom Dangaribi Nupi Machama Chakibatang Ahungi Nutilpung Marirom Tabadagi Mayumdagi Tokibadagi Hausik Faupati Bakangdrahana Imunungi Muisina Imphal Police Station da complaint Thangakre Mark Foot Marirong Bangi Kuchungawi Mahana Tokiba Matamda Sawa Kongrau Angoba Amaseki Angobada Langba Furit Amalitki Hana Imumanungna Police da Tibina Bawakakre Kanagoma Singna Hariba Nupi Asi Tengna Bidabadi Police Station Natragana Mobile number 9089684978 da Pau Bibiu Hari PMGSY Phase 9 Makada Hangang Hana Jingdagi Pangai Bazar Fauba Kilometer Mari Dasmik Taruk Manga Sangna Lambi Semagi Tabak Chatariba Sida Quality Control Tawdabagi Mami Tare Haina Ibadong Marjing Harau Jinglekai Information Cultural and Social Welfare Library United Club Kiluching Masina Pendaba Fundokre Ngasi Paumi Kangbu Amagaloina Lambi Semagi Tabak Chatariba Adu Yang Silaba Matungda Wafamasi Fundokibani Club Ki Secretary P Ranjana Chai Hungfu Manga Rom Lambi Asi Sembidana Lakraba Matungda Handakta Nauna Koilas Tabagi Tabak Chatarabada Prajasing Haraunaki Adabu Lambi Mate Karada Quality Control Tawdaba Madi Khutna Fakat Payaba Koilasing Tengnabadagi Pendaba Fundong Narakpani Numit Kunni Manungda Mari Nebasina Quality Control Tauna Tabak Shudrabadi Tabak Tingjinbagi Kongjang Singani Amadi Bill Kai Topasu Yaroi Haiki Koilas Tabiriba Isilina Singna Mayamna Kunja Singna Yamna Tajadaba Mongda Koilas Tarapasida Aikoi Laikai Club Singna Pendaba Fongdokchari Loinana Makoigi Mohoina Tariba Podasi Aikoina Yangjaruba Matamda Quality Maintain Itotorum Daba Nakalamaromda Tabak Suriba Subcontractor El Ravi Chandrana Miyamna Pena Dribalambi Matek Asi Drain Fumzin Kibadagi Tokibani Hayendagi Hona Miyamna Pamba Monda Tungoina Chanaba Yagadaba Monda Lambi Semgani Fondoki Yamna Atuba Matamda in short period Prajasina Puning the Pauriba Hogi Tabaka Mapung Pararoina Kaliosing to Mapung Pabangam Nanaba Sumsho Shodan Manipur State Legal Services Authority na Sinduna Imphalis Legal Services Amadi Village Legal Care and Support Center Chanam Sandroka Kusamna Duna World Environment Day gi Thorom Ngarang Chanam Sandroke Gamari Club the Pangtokre Tharomadu the Imphalis District Legal Services Authority gi Secretary A Notunesori Legal Aid Council K Dhani Singha Amadi Atemyu Kya Susaruya ke Tharom gi Sarugama Oina Chanam Sandroke Akoibada Kunja Singha Loinana U Charakaya Thake United Gym Manipur Naurem Thongi Marisuba Foundation Dega Mari Lenana International Amadi National Gate Nupi Football Sanarising Handakta Kerala da Pangthokiba Kuntramanga Suba National Games da Goal Lauralaba Nupi Football Sanaroi Manga da Khudol Popiduna Pukning Thogotpagi Thorom Pangthokre Naurem Thong da Leba Ipa Thoko ki Sangne da Pangthopa Thorom aduda Manipur Pradesh Mahila Congress Committee ki President R.K. Ranisana Gym ki President T.S. Alex Amadi National Awardee T.S. Ipopi Suksasarya ki R.K. Ranisana Ching Amadi Tamdal Eminariba Mipum Kudimak Amata Oibagi Wakalonda Hiram Kuding the Tabak Tobinarabadi Chakotpangam Gani Yumlon Naba Lebak Singna Kaidong da Lakchabangam Loi Haiki Tungda Manipurgi Masangna Banupi Football Sanarising Championship Kaya da Goal Loralaba Jimgi Sanarising Luinana Painting Competition da Makong Matang Taraba Muse in the Kudor Papidura Ikai Kumnaki Inglisini Taradagi Hona Hengangi Hana Chingda Matamandugi PACD Minister Odamba Tian Haukimna Jatra Hulam Naba Matungda Paikatpa Hokiba RLI scheme na ngasi Fauba Hengangi Prajasinda Ising Pitapa Fangdababu BJP Hengang Mandolgi President S. Libel na Pendaba Fundroli Mana Fundokibada RLI scheme asi Lakpadagi Hengangi Prajasing Taknabe Ising Fanglagani Haina Haraunaki Adubu Masi Ona Tainabada scheme Asigi Kanaba ngasi Fauba Fangandana Leba Silabak Tibani scheme Asidagi Ising Pinaba
bani haiduna pipe fumbagi thabak chathabada lambi nakalda leibak paisinuna thambadagi miyamgi chatok chasinda kham thengna kudong chadaba mayok nahali thakpa phangdaba isingi damak miyambu wahan ba haibasi afaba khongthang oiroi atubu matamda hiram asida mari lenaba singna miyeng changbiu haiki अकोई डिपार्टमेंट के कंट्रेक्टर सिंह मनुंग मानरगा अकोई की स्कीम मसी गी पैसा सिंह जे अतोप डाइवर्स तौग्रबरा चाथोख्रबा हिने थोख्रबरा मरमदी प्रजा जिंग नाजिक इसिंग अवाबा मायोक नोदना लेरिबसी मसी गी येंगबिरगा मरी लेनबो अथॉरिटीना अतुबु मतमदा थब पाइखलिनंगी World Environment Day ka mari lenana hangang da leba ibudau marjing chingda BJP Mahila Morcha na luchingdana u chara kaya thakre Thauromanduda BJP ki Vice President SS Satyabhama Mahila Morcha ki President RK Pramodini amadi Enlightened Knowledge Higher Secondary School ki Principal P Sarat chingba miyoi sing saruya ki Higher Secondary asigi complex ta su u chara kaya thake karigidamak World Environment Day pangtholibano amasung mausa ki fibam kanbagi tangai fadabagi matangda Principal P Sarat na wafam kaya phungdoroli अखोई उचार अमतदी थांदब यादे अमदी असंग अमान पृथ्वी से असंग अमान योखतब यादे असंग अमान सिना अखोई मियोइबु नुंगाइना शांति लेना तंगदु लेताना अयिंग अशा नुंजु नुंशा पुनमक खलजि काइदना थमनबगिदमक्ता Trinamool ki MLA ke sarak ki mathakta thangaliba disqualification case number 3 ki hearing asi pangthokre respondent ki maikaidagi issue asi ki matangda high court ta case ama leiriba asi yenglaga chayol ohum gi matam pibinaba pukhalaki prayer adu petitioner ge council na su objection tawkhide tribunal na nakal ani gi wafam taraba matungda chayol ani gi matam piduna high court ta chathariba case ki status report jun 18 mamangda pikhalaknaba khangan bagal oinana jun kunda mathangi hearing gi matam lepkre Amaromda MLA Karam Shyam gi mathakta thangalakkiba disqualification gi case ngasi hearing chathagadaba adu petitioner ge council na chayol ani gi matam nirakpadagi jun kunda oina pangthonaba matam lepkre hairi Kerala Fashion League ing nisini taramanga da Robert Nauram gi a tribute to the people of Northeast Love and Peace collection gi team oiba design na miyang gi pukning chingsingkre Cochin da pangthokiba show asida lebak asigi maming leraba designer taratare na saru yaki Robert Nauram gi khudai matek tagi tubu phurit yauna Miss India Universe ing nisini taramari Noyonitha na Rani Fi amuba amasung Loirang mayek naibana ayeng basingi pukning chingsingki design asi Kerala na order kaya marum tawrakle Fashion League asida Manipur dagi arambam Bikram su India ge top model singi marakta saru yaki PTI gi Imphal correspondent oramba Manipur gi saknadaba journalist Fanjowam Tarapot na lekidabda Manipur Legislative Assembly gi Speaker TS Lokeshwar na awaba phungdokre mangna manung matam chadana lekidaba asina state asigi journalist community da mengkhatpa ngamnaroi daba mangjaba ama oheuragani mangna lekidaba asida mahaki imung manung amadi mahapunung sijaba miyoi singna nanghoriba awabada saru yari United Committee Manipur na su journalist Fanjowam Tarapot na lekidabda awaba phungdokle UCM ge head office ta committee gi thomi sina minute ani tumina leptuna lekidrabagi mafamda ikai khumnaba utke UCM na hawgalakpadagi hauna matam gi oiba thabak thorom kaya da chaun mateng panglami Manipur imaleba ki yaifana bathabak kaya amasu toromi mahana lekidaba asi Manipur miyam gi oina mengkhatpa ngamlaroi daba achoba mangjaba amani hairi Imphal East District Bar Association semnabagi damak ad hoc committee ama semkre hairi hauzik sanabagi pau Masigi sanabagi pauda Taratare Shuba Challenge Cup Veteran Football Tournament ki winner FC Imphal Mayai Koibina oikre Manipur Veteran Football Association na sinduna Imphal gi polo ground da team kunna group mari thokna khaidotuna April gi tang 19 gi chatharakiba Taratare Shuba Challenge Cup Veteran Football Tournament ngasi loisinkhre loisinbagi tharomda DIGP Range 1 gi IK Muiva Manipur Badminton Association gi President Bijoy Koizam Settlement Land Revenue ki Director Somorjit Salam, RMSA ki Additional State Project Director L Nandakumar, Sub Registrar Headquarter Imphal West ki T Fulen Meitei na Thromapusing Oike. Tournament asigi ngasi sanakiba aroba Metsa FC Imphal Mayai Koibina United Veteran Sports Association Lilong Chazimbu goal ahum sinoda maitiba piduna winner oikibani. FC Imphal Mayai Koibi ki goal ahum adu TS Krishnana Mets ki 32 shubat
kuntramapan suba amadi apiba matamge ahapa minute marida chankibani winner oiraba team da rolling trophy ga loinana lupa lising kumanga runners up taraba team da rolling trophy ga loinana lupa lising kun PK tournament asige City Chandel na takre Basal Nambul Mapal na tournament asigi thawai yauna sanabagi mana PK best player na FC Imphal gi TS Krishna tournament asigi top scorer gi mana na UVSA Lilong Chazingi agent na goal tare chanduna takre best goalkeeper na FC Imphal gi KS Ranjina takre Trophy amadi sen ki mana World Series ka veteran football tournament ke champion oi kraba FC Imphal mein koi bhi Imphal West District na goal tara humdoi fangduna state level boxing championship ki medal tally da mangjil thadunu chali Manipur Amateur Boxing Association gi miyeng makhada Khumanlampak boxing arena da tongan ba unit tara gi nupa macha nupi macha sanaroi chahum ga tara taruna saru yadunu chathariba manga suba sub junior kunithoi suba junior kuntare suba senior men mari suba sub junior nipan suba junior amadi tara mari suba senior women state level boxing championship ki kg yankai gi sub junior boys ki final da NSA की KS सुशांता KG यांखई मरी की फाइनल दा MRBF की MD इताज खान KG यांखई तरे की फाइनल दा इम्फाल वेस्ट की केस यफबा KG हुम्फू की फाइनल दा इम्फाल ईस्ट की N धनेश्वर KG हुम्फू की फाइनल दा इम्फाल वेस्ट की A बिजेन KG हुम्फू तरु की फाइनल दा इम्फाल वेस्ट की M ईश्वर चांद KG हुम्बुद्रा की फाइनल दा बिष्णुपुर की L दोनोय KG मरिफु माथोय मथकी दा थौबाल की L दीपना विनर ओइक्रे KG निफु मापन की जूनियर मेंस की फाइनल दा इम्फाल वेस्ट की M विज्ञानंदा KG यांखई निथोय की फाइनल दा डिस्ट्रिक्ट असगी A मालेम KG यांखई तरु की फाइनल दा थौबाल की O ब्रंदन KG हुम्फू की फाइनल दा इम्फाल वेस्ट की L जॉनसन KG हुम्फू मरी की फाइनल दा बिष्णुपुर की जॉनसन KG हुम्फू मापन की फाइनल दा इम्फाल वेस्ट की बिस्वानाथ माइपाखरे KG निफू मापन की सीनियर मेंस की फाइनल दा इम्फाल वेस्ट की H पाउलिन कुमार KG यांखई निथोय की फाइनल दा MRBF की MD इब्राहिम KG यांखई तरु की फाइनल दा इम्फाल वेस्ट की S याफबा KG हुम्फू दा MPSC की S G10 फाइनल दा माइपाखरे थौबाल डिस्ट्रिक्ट टेबल टेनिस एसोसिएशन की केयरटेकर की चही तरा दंगारिबा मचानुपा पेट्रोलियम स्पोर्ट्स प्रमोशन बोर्ड टेबल टेनिस एकेडमी ना लेमना मही मसिंग तमनबगा लोइनना टेबल टेनिस मसाना दा सेमगनबा खलगले एकेडमी असिना खलगलबा नुपा मचा अदुदी येंखोम कैलेंडरजित अपोपा वाई दामु थौबाल वांग मताबदगिनी ISTV न्यूज़ ना येंखोम कैलेंडरजित का अकनना उनबदा महाना फुंदरोपदा असिगुंबा खुदोंचाबा अमा फंगबा हाबिसि महाकी लाइबक फबनी महाकी मपाना थौबाल डिस्ट्रिक्ट टेबल टेनिस एसोसिएशन की केयरटेकर ओइना लेरकपदगी पिकलिंगैदगी हौना सानारोय कयाना हुंदोकलंबा फत्तबा बैट अमदी बॉल सिंग खुंदुना सानारखबिदगी ngasi फिबम असि यौरखिबनी एकेडमी असिदा लेदुना महाना मणिपुर की नतना मणिपुर की दनतना भारत की मिंगचत पुरकना बहनगनी हाइना फोंदोकी महापुंग असिगी फिबम असि यौरंगना बहनबदा मतेंग पांखिबे सिंगु थागतपा फोंदोकी एना मामजी हाय आरके देवेंद्र कस्टम की एसपी माना सपोर्ट हो प्रजा कोई भारत की कोई भारत की ख्वाइदगी मकोक थोंबा ओइदना मयांग की प्रजा तो सेवा तो अमरोमदा मणिपुर टेबल टेनिस एसोसिएशन की टेक्निकल कमिटी की कन्वेनर AK बोजन मैतेन फोंदरोपदा येंखोम कैलेंडरजित असि पेट्रोलियम स्पोर्ट्स प्रमोशन बोर्ड की टेबल टेनिस एकेडमी ना चही तरानिथोय मखागी इंडिया की ओइना मियोय मरि खनबदा अनिशुब पोजीशन दा तारकी महापो ngasi फिबम असि यौरंगना होनबदा मणिपुर टेबल टेनिस एसोसिएशन ना चाउन होनरकी महाकी तुंगी पुंसीदसु एसोसिएशन असिना होनकीगनी हाइबा वाफम फोंदरकी District Football Association Thawbal amadi Khongjom Circle Veteran Sports Association ani kusamnaduna tha ahum chathagadaba grassroots football development program Techjam High School ground da hokre haudopugi tharomda DFA Thawbal gi President L Chandrakishore Secretary L Kuladhaza DSA Kakching gi President Y Mangol Jao VSO की सेक्रेटरी M निमाई चांद सुसरुया के प्रोग्राम असी मखादा क्लास 5 तगे 8 फाउबगी मनुंग लेरिबा आंगांग यांखै चयोल अमदा निमित हुमनी फुटबॉल की क्लास पीगनी अफब सानारोय पुथोंगनबा लौखलगलिबा खोंगथांग असिदा मामा मपा अमदी मियामना मतेंग पांगबिनबा L Chandrakeshore ना अपील तौरी
Kasar Road Athletic Union Crowd Khamnam Bazar na sinduna Union asigi hockey ground da team taramangana group mari thokna khaidokuna chathariba first state level 7A side men's open football tournament ki ngasi sanakiba ahanba match ta AYDC lamsangna YFC team A tongpram lekai bo goal ohum sino da maithiba pikre AYDC lamsangi goal singadu dimna ani Semyon na amachanki ani suba match ta WFC Morangkom na TYC Nakalungbu goal mga ahum damai tiba pikre WFC Morangkom gi mai papugi goal singadu Rahul na ahum chanki atopa goal ani aduna Bipin amadi Daniel na chanki bani TYC Nakalungi goal ahum aduna PK Henry amadi Anthony na chanki hayang ahan ba mesa YBFT Tagyal amadi WFC Team B Morangkom go sanaragani ani suba match ta Crowd Khamnam Bazar amadi CRFC Ramji Khulga sanagani All Manipur Football Association ki BM Makada Chaliba Chahi Inusini Tara Manga Amadi Inusini Tara Taruki Inter District Player Transfer Tha Asigi Amadagi Hockey Bagaloina Ngasi Taruni Chanba Numita Tongan Tongamba District Singi Club Singi Sanaroi Umbudra Mathoi Apply to Bagaloina Hausi Fawda Transfer Apply to Kiba Sanaroi Masing Jadiga Nifudipan Sukre Brazanat Kang Association Sagoban Nepra Menjor Mamalekai na Sinduna Association asigi Kang Sangda Kang Kotara Hundoy na group mari thok na khaidok tuna chathariba Mangsa Tabam Iboyama Madi Pujabati Memorial League Kam Knockout Kendra West Kang Tournament King asigi Aroibal League Round Match Hayeng Singzamai Kendra Kang Kut Amadi Thaka Thangmaiban Kang Kut ka sanagani Assam da pangthokiba taruksuba NEC Dr. T. Au Memorial Football Tournament ta winner oiralaba Manipur team gi sanaroi sing opagi thorom All Manipur Football Association Sinduna Association asigi treasurer hauba marak lorembam lekai lairem bimaning da leba L Dinamani gi yumda hayeng consultant government of Manipur gi Dr. R.K. Nimaina chief case oiduna pangtholagani hari Namaromda Manipur Sepak Takraw ad hoc committee na sinduna Yas Department ke Sepak Takraw coach TS Mangichan Kairang Maning Lekai da leibagi yumda mamang thagi me kulumdoidagi kuntarok fawba Tamil Nadu gi Ana Stadium Nagar QL da pangthokiba Taranipan Suba Sub Junior National Sepak Takraw National Championship Boys and Girls da saruk yaruba sanori sing opagi tharom pangthoklagani hari Mathang thagi July kunmari dagi kunipan fawba Pondicherry Union Territory da pangthokadoriba first phase ki saruk ama oina second Students National Games da Manipur gi mahut senduna saruk yagadaba sanori singi district trial selection hayeng district headquarters sing da pangtholgani mari renaba school club amadi lanai sanstha singna selection test asida tharakadabani khangalaba sanori singna jungi tang tara mari nomaijing nimita Komal Lampak Sports Complex da report tawgadabani hari akupa marol Manipur Students Olympic Association da Kanglaba yagani hari ngasi nomge bai ngasai pau pizari ICAR lamfe patagi phangba pau matung ina ngasi gi khwaidagi saba si degree Celsius kunthamathoi dasmik marini khwaidagi ingbana degree Celsius kunithoi dasmik marini nungshita yawa ising mangi chang ayukta chada hombudra manga nunthildana chada yankhai manga ni nongjugi chang millimeter sunyani leslakpada maroiba pau mukhana pizari Moltukta laloba sungi atekta lekhidraba army personnel taratare ki mafamda ikai khumnaba utkre thaudo du pangdabagi thawong ni haina chief minister na haikre jingnaningai oiba mongda leisabi ama hairoki ngarau thel ngatem soi lokonda sina phangre police na chenaba mioi phagatkre amadi Kojori amadi jukogi lamang draba thabok paikhat piu haina lamdam adugi miyamna ISTV news ki khuthangda mari lenaba singi pungning jingsilangli Masih ada di ISTV ni bisa bawa pau mata susun jadi, minta beri semua muka nak kurung jadi.